पाउसेदे युम्पम उइबमर उइबा पाउ खरा अपडेट तौजरी एडिटोरियल की कलम अमदा तुरेल खोंनुंग कम्युनिटी हॉल मियामना अपamba खुदिमक लोना याबा नते हाइबा काउगुमसे मणिपुर यामना ngalingay matamdagi hauna laikai khudingmakta sanabung marang kaina leiramme sanabung aduna khara chauragana miyamna kangjaibung hairagasu khangnai kul adugisu anghangsing amasung naharol singna lampak sing aduda makhal makha kyagi masana sing sanai asigama makhal gi lampak sing aduda sanar pasing lekai lekai gi oiba tournament pangtuk tun atwa hen tanarame madugi mathangda state ki thak ta pangthokpa masana da masing yamlaba sanaroi sing saruk yaba ngamalamme Haujikti harba sanabung ayamba mangkre matamama dalaramba sanabung sing ado haujikna mafam adu da community hall sajalage harba community hall sing adu gi janafam adam lai haujikti mi gi leifam leitabagi awaba mayuk narakpanina sumang telung piksin narakle ayamba mafam da sumang leiraktre manamada da luhongba mi leikhidabagi mangani thoram natragana lanna thoram na singba pangthokfam leitabagi awaba do kohanbada community hall sing na chauna kana ba pire madamamadi community hall ama sabha habasi lekai gi miam sel khaineraga sarambane abjina amuk MLA singi local area development fund natragana MLA minister sing namako gi forik kaudagi miam gi yenglaga puthok pirka sabo oina tawre abjidi lekai amada community hall ani hum phawba leisilagle samna harabada community hall sing chagana rakpadagi lampak mangkhibadagi lekai da sanaroi su ningthi nungaina thora khidre lampak leitana sanaroi thorak pahunate manipur sports ki port house ni hairam livani adobo Sahi khara ki tungdadi port house ki mingthol mangkragani state asi hockey emus football masana da maming leiribani sahi khara ki tungdadi manipur ki mingsit asi lerakani haiba ki thajaba leitre manipur da yamna waitaba thodok camrom thogi thodok sing aduki marung tam yamna pami adun turing ki khongnung da sakwa thorang ki thabak sing paikalibani haiduna community hall hekta sajanba asisu amane turel gi sing chenana ba makha holi makhong chungbakak tani hairaga turel gi khongnung da cremation ground sajinba dogan nutagana community hall kumba saba yade asigumba thabak sing asi lebak asi ki lona yade haina thingdibani aduba lona jadi haibadu akhoina kautholga kanagumba gi wakat ama phawba lakte haiduna pungsa da sajinba yade lambi lamjau su adumangai mahad lambi oisunu miyam gi sathok sajinda akaiba pidnaba thong saraga mathaktana mi leinar bajum sage haibadi yagadra manipur flood zoning act 1978 hairibasi Torel gi khongnung da karikamba pakal gi infrastructure ama fawwa sajanba yate aibane tangai fadana miyam gi yenglaga mari leina authority dagi permission lauduna thong sabagumba khara natna cremation ground samjinba amasung community hall na jingba saba haiba sisu egasigi makhada yade makhona sagaliba community hall sing adugi makhong sing aduna sing iselda akaiba figane amora kai fadahudi maham centrapuda community hall gi makhong sing da pallaga lehuba asina khudam sangdam waribane Loan janana infrastructure camrom turel khunung te semkolak pada mari lebu authority na atom biang tuna leire komjali singani taragani pan gi January kundaso Imphal East district ki district magistrate na order ama thokduna district asi phawduna chilaba turel singi khongnung da sajileba infrastructure sing athoba matam da lak thoktrabade eviction chatharagani ana khangan ki balai khre order adugi matungina Imphal tureng gi khongnung khakta da lona yadaba maungda community hall yum public toilet bus stand dogan amasung crematorium na chingba structure punna sani marfu ena sajinda lai haina phangdoke harve structure sing asi na meni funi ki manung da lathokadabani haina su khangan ke adu mari leina ba dc na thabak lokhat kite haujukti harve structure asingamba tangkai ama hengale haina loba yare fiba masi araiba natte madik leiba miwena sabane adu ga makoi ki tung inbasina funi thogat pani matang asi da fanjaning ba wafam de lona jaroi da bathab amba kai dangoi da su kana kumba da pangthok loi da bane malama mangal nairingai matamda kibadagi natrangna ngangnaba tanbadagi tumina lesin kiba yai adubo lenga ki oiba akan bathabak ama paikhalaku matamdadi khongnungda sajliba sing asi kaidongwai desu hondoklam loi aikhoi punmana luwa ikai khomna se makatarakpa atoppa editorial ki kalam amatana nopi manipur da pangthok election ayamba asawa thodang loriba sidi lamdam asigi nopi singani haibada thoina lanpham thokte lamdam asigi nopi singna loriba thodang sing asidi election ki matamda tanate lamdam asigi atoba topa issue kya dasu lamdam asigi nupi singna asoba thodang dagduna laklibane tasingna harba da manipuri khunai asida nupi ki asoba mafam ama topa laijai haiba phawba yai margasida ojak manipur da leirba political party sing manungda khwadigi chawba political party oriba sing manungda BJP hariba party asisu amane hajik party sigi president asi nupi amana oribane saffron party asina hajik state asida oriba politics phibam amade Mangda Tatu Lady Bataragani to Start Assembly election as Sigidamak,
political parties in a karai kankana korean masa fanduna honrak matam asida khwai gi chaw political party amagi president gi thau ase nabi amada puan bai basi kadai fo maram chari bagi habe gi wafam amadi thorak tabana te hoi hojik state asida leiriba assembly segment homfu asida vote lemna ba thawang toriba intending candidate am bagi chen chong liba sing marak tama sing yamlaba nabi ke am yauri aibasidi miyamna unaraba ajumbani masigi matakta vote lemna thawang toriba miyo singna yumthong kuding de chatna vote khom pa chatpa matam da so vote lemna thawang toriba miyo yadu ka loina sabni dare miyam asisu ayam bana nabi sing tana oiri aibasisu kakpa yar hori to wafam amane asomna election gi matam da lamda masigi nabi singna asoba thawang lawjarbasu sidum vo leiba manipur legislative assembly asida hojik nabi kyana miyam gi mihut mla oiribage nabi kyana government chalaiba asida yauribage aibasidi asopo hak ama asoma oiribane malem da maira vai bigi iho photoki ba armed forces special power act afas bagi makada miyut minai satarakwa madam da mangjin thana chong thoruk tuna bayung sakhibada natana tamtiraba amuba ain asil lathokadabani ana kangla gate mamang da vedo khongjang phawbu sangchin phangam kibi dragonial loni ana forming thol piriba afas pa lathokadabani aiba khongjang da sahi tara ka taruk chupna sarai het makam kibi irom chanu sarmila chanu phawbu puthok pangam kiba iram da masida ki ngasi phawbu nupi minister ama phawbu puthok pangam dana leiriba si karigino habigi wangasi mathanda ta chong thorakpa thokjarakpa wanga mohelage si minister waibadi lairadana assembly floor da navigi masing phawbu asuki matik name libane adumokpo bjp manipur unit ki khwadigi chaw president ki pharmacy esarda devi kobi nupi ama sinnaduna hatak lakatar state assembly election asida party sigi matik mayai hengadanaba akan pamong da honaribane marammasna hojik lakliba wangdi bjp president asinupi ama hekta wargalam da masigi politics ki lamda nupi asowa fida kanba ngamle aina lawba yagadra aibasne lamda masigi asowa soba oina karigumba aruba wafam isu ke atuna fisina thaudang asoba thaudang logduna laklabaso karigumba aruba wafam khanrapa matamdadi nupi ki fida asi ireilita bugum tawribane masigi mayik larab hodam haibabo aigoi ki sit homfu leiba assembly house asida irai laina uriba asine matang chahi kumja lising ani taraga matang chahi kumja lising ani kuni thoida pangthok kadorba state assembly election asina manipurna kumja lising ambaga sampong humpudrani thoida state ul fanglaba matungda pangthokpa state asik oina taraga ni thoisu state assembly election oiga doribane masigi matangda pangthokiba assembly election singda nefi kan mla oina ka khrabage minister oihiba ke yamna yaukrabagi abasdi khutek tuna panaba yaribane masi oiba tarabadi malemda nafilan kudul tamkeba state asigi law making oiriba legislature gi lamda masigi nupi singi mafamde yamna nimle leiri haibadu mayik sengna taklibane amaromda kumjali sing ani mapan gi november kunmari da india gi parliament pass tawkiba bill amagi matungina india gi arvan gi local body gi elections in khudamoina municipality gi elections gumbadadi afunba setki manungda nupi gi damak 50% khaktuna thamgrabani asumna local body election da nupi singi damak set 50% khaktuna thamjarabasu masi magna lamdam masigi nupi singbo politics ki lamdam da khongda han adubagi asoba lambi ama yatpadi mafung pha bangamdri ibi politics ki lamda khongda han nabagi asoba lambi ama yatpadi mafung pha bangamdri ibi hoi housing bjp manipur gi president waribi esarda devi nadi lamda masigi nupi sing thoruk politics ki lamda khongdarak nab akan bamungda mahaki wakhal kaya phongtokle masigi matang da mahak masamak no so khudam ni habigo wafum su phongtokle bane amrumda amuk house center de paliba Sri Narendra Modi ne luchingba central government asigi apan by union council of minister humputra nipat asigi manungda hojik nupi taragama thoina minister waribane asomna hojik paliba Sri Modi na luchingba central government council of minister singi manungda nupi taragama thoina minister wairakpa asimakti haukiba sahi taraga tarik ki matam masida ahan bane ado hojik central government gi apunba minister humputra nipan gi manungda nupi taragama thoina minister oiba haibasi apunba minister gi sada 14% khaktamak navina fanglibani asomna central government ke minister da nabi ki masing amuk yang khala pagi sakdam amu uba asina maram oiraduna manipur ki bjp ki president or bi esr da devina lamdam asigi nabi singa politics ta khongdarak na bo fo masi kan phong dorak libane adu mai namuk politics ki lamda state asida di jamna nungnang ningai ki fiam da lairibane asigumba nungnang ningai oiriba fiam masi hojik bjp ki president oiribi esr da na ke jamna himai chumbang ngam ga dori bage amade nabi ki fida asi ke jamna pukhalak pa ngam ga dori bage haibasidi yengmina ba tabane arubeda content singa sigimar oiba pau khara asiba pau damjariba manipur local news youtube channel amadi facebook page asidagi yengbiri punam wathaga sari channel asin atumda kanarbadi subscribe to video person subscribe to pirmaloinana like and share to suka viknu plamakbo amaka hanna thaga sari